Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasi su mahusagumna mayamgi mafamda Toungamba mari suba tangkak amok putuna lagjari. Punna taminarasi. Numittu mahogre lakni haidana tawkiba silbaduso kari tawrubano lakidri. Nungsiba nungsidabana tongana thamkraga Nungcthoi kaigumba nupiduna laadi haiduna pakhatchekibani adubu lakpadi lakidri. Nonganbaga Nungcthoi do nganta hogatle. Majin sengdokpada irusu luthokduna phiandai blue machugi phanik ama black machugi furit ama lawduna sachilaga makhada kumtharai. Adubu mana kumtharakpada tabak subi mayamduna wai setpa yaw wai teiba yaw tawduna leirami. Kitchen da muk janglake memchado kondik mayamdo theithokduna leirami. Nungcthoi na jangangpada obada memchado tawriba thabaktu leplaga nukmi tawduna kaurai. Ibema haugalaba lao lao. Nungcthoi memchada yengna khongkap amani thangjinduna tablap khomi. Au ine ado ine kainomta hayo ichabu kai haininge laidukse ai thage imhadamta haibiba. Memchado nokfe tawduna thokre aduga amok sengna phengdok jamthoklaba duk thanaba konlik singdo puduna janglai. Sese napigado hongdo aduga tharuro. Lainumduna ne adum apamadu khalaga heo aduga isingduna yetlom thangbado aduda laigi pukhri macha ama leibani adudai soogo aduga Brenda Devida amakatlo amanane pukhri dugi nakanda laisang ama leibado aduda amakakatlo khangladro jaba khangodi khangani aduda ine aidi firos amta purakde kai hongdokne nangi pusingdo hangdo aduda ne loine yawbani nangna setna chanabasingdo chalo Nungcthoi do kada muka khalai aduga ahanba upudu hangdoktuna yengi. Furit khangra frog adugumba ngakdana pik thalli. Upudu lonsilamnaga thangnabaido muk hangduna yengi. Rek ani janduna khongop champalda makhal sore. Khoning wangbe icham chamba flat, pump sauce, pencils loina sore. Upudu sulonsilaga mathangido amuk hangdoi. Handakti nokfit katawrai nupi machado. Phanek figi makhal loina shuna yawri. Jandol machugi phanek ama lawthorai. Aduga ahanba hangdokpa upudu amuk hangduna icham chamba angawba machugi furit ama lawthokduna mapi marol hongdoklaga kumtharakduna duk thambagi konliktu paiduna thorai. Sumangi nakanda thariba laigi kamla singdudai apamba lei khanduna hei. Aduga khujai macha ani paiduna sumangi yetlomda lai. Kitang lakpaga ure nungna ningthina jansinduna semliba pukhri macha ama. Pukhri dugi nakan oirapna ningthiramba laishang ama. Nungcthoi pukhri manakduda jangsalai. Stair semduna hampi pukhri duda tharo amadi tharik thana ningthina makalamna sadli. Khuzai ani du ising soklaklaga losibongi ningthina waitai thoklabaduda plate kambi singdu ani thokna ningthina semi. Aduga laisangda hana khurami. Loiraga losibongda amuk. Ningthoina tumba haugalakpada Nungcthoi na dosi mamangda lain khurum lambadu ubada momon noi. Duk thamba loiduna imunglomda mamai leishilakpada Ningthoi leptuna leirambaduda nokpet tawsali Nungcthoi. Ningthoi so nokmi tawduna ichadi yahongan kredako. Khumdabi nokpet adumok tawduna yengai Ningthoida. Jojo nafigado hongdo uro. Aduga kitchen la auko breakfast anaba. Hoyima. Mathakta mafi hongdokluraga ngasai hana setpa firoldo dabang setuna kumtharakduna parigi kada jangai. Ningaiduna tumduna leirami jangsinduna kankal hugat na hairi. Bungo tambro se hawgalo haibane thengemi pungsi taruk tadore haibane se hawgalo. Hawgalo base ikaindrome miluina hawganakre. Mami tunaiduna hawgalaklaga hakamgo chanduna phami. Tanjaduda saki changakduna aima aina hawdugina changa esidi hawgalamidana sidi. Paridu macheda uirom yengduna chicha brushdi kainda tawduido. Nungcthoi na khomba nangdringai sakina nongmi changsilakduna
Lao lao, nene ga taurase. Sanathoi-do yumdugi maramda kemta khangbadi nati. Adubu mingonda tauhanbado ikaiduna taplapna. Nene, yaranida, aiga dum tauminaraso. Sakina noklaga paribu mukut samduna puna. Yari, nene ga taurage. Nangki chanda lahiramoko. Ibungoga iga langminarage. Asi haiduna washroom lairiba domda Sakina paribu puduna jangkre. Paridu ningaiga mata taude ngarang phajana khangnakraba mali. Sanathoi kitchen adomda oina lakli. Mana changakpada dining chair duda mani phamaga khabar ama yengduna lairami. Sanathoi changakpa obada khabar du thamduna dongmi kaushila imani do. Lao, jango, sida phamo lao se. Sanathoi changsinduna chair amada phame. Baba, imade. Machanupa yahonganbado hogdokpani haidana mathakta kakibani. Angangdi tumba haugadhaurabro. Haugadhaure. Ini amana maita munyaruge haidana lehaubani. Bhare. Ningthoi isau langdana kitchen da changae. Tumba sida haugatlo haibasida sokya hegya dabasibo karino khangdimi. Masase amatta phararoiba. Khara nganna haugalaga exercise kaido kharak tau kholu kana haibase yamba kawgulaiteba. Mani magi nupigi maongduda nokmi lakna boy kai boy tawtuna. Haugalo yaragdrabo. Ningthoi sumani do onsinduna sawninglap tawna. Ho, yaragte. Khum phawba he khumakte ko. Pariso Sakina puduna jangae. Chair amada masu phamali. Chana thaknaba puthokduna simduna pirae. Aduga mayamdo jamba loiraga tholakle. Ningthoi ga Sanathoi ga mayai kagi sofanduda phamlingai James tu changlae. Ningthoi James na changakpadu obada. Haima, James, kari numino onthok nangalida ko. James makhongdu thangna. Ima, pau ngai bengalini. Ima gi chapazabado phone tawbaga amta baidene. Aina so hawdoklambani ne hey. Yade bungo. Ado kari nungai ba pau ne. Ekoi sanjito horen Delhi da ngasi changani ye. Horen pung mapanda adu yamda thingna sen hairakpa. Amado mana phone tawba su paide ye. Aingonda pura lao na tawrakpai ne. Ningthoi ngaklap tawna hangi. Kaidobagi made asuk thuna. Thabakini ma. Wa ngangna mathakta kakhatkre. Ngambagi kana changakpada ngambado opsinduna tummaga leirami. Phatchangsinduna nanganduda makutuna set thai. Ngambasu khangboy kaiboy mamitu uirum pangduna yengae. Hey, apumba, kumba karna. Iroi manbaside hogalo yam thuna. Ahim huran chatubra ha. Hogalo ko yam thuna. Kaidorage. Mamainduna monduda suru naishinduna makon ichawna hangakpani. Ho, sanjitu ngasine Delhi da chatkidore. Chahi ahum leroktoy ba ada. Hawdi hawgatabe mamitu amuk uishilaga uiri ga tawduna khumlae. Made Delhi da kitawdoy ba. Mai thabakto yakre. Adoini hawgalomi nangba. Horen pung 10 da ijase. Nang charoidi manaktane chatlo dum kandadi. Mi pung 8 gi flight ni. Hawjuk pung say taret helai bane. Ngambado mamit kang sing badawna phatpang thorai. Aduga kem hairam dabe bathroom da paishinkre. Kuide pathoraga mapi marol hongdoe. Purit ki batando kanna pansilingai Sanathoi do tray da cha cup ani puduna changae. Chingsinduna cha do paiduna James ki manakta hana changsili. Ngamba lit ki taramba purit ki batando prapra pansili. Sanathoi James ki manakta changsinduna. Cha. James su nokfitawna cha du lawi. Thank you majan. Sanathoi nokfitaw shili. Ngambada amuk cha du bi. Cha. Ngambado khongup tongsin na Sanathoi da yingduna. Ahide cha thakdi. Sangomoina thai. Ngarang saiba nang haudre. Nang thokiba na handana. Sanathoi do makuting thokduna piramba cha do amuk lawshinduna tray do da haplaga thokre. James di mamit lautokduna ngambada yinghauri. Ani do loishilaga thorakduna Sanjit hoida lai James ki garida. Sanjit ngambada khudombiga thinduna sawningbagi maongda. Hey, nang hat sani ko. Phone do supai pai do idine. Kedu pai no? Ha, lang thokera thugagera kaino tokho. Yare khara saurdi. La abani ne sauri do sasal faro.
Karino adum paili duba nupi gi type da sound di kaino hojik sei pung kya tar gengo phajabana saksing do chahi khara di uraro yene khara kuine yengning ba ado la sidi ki dawrage kaya da line hairi no yengone line haida de ai bulu na hai hairo nang ibo namai du da nai kinsina thinjilak na rembada James na ani do ki marai do loira roi khangduna marak phatha chinduna yaare se phajana chalo ko thoklakpada nupi ga thiraga ne thoklak poiro aibo nupi thiba changbai type ngambaso mating pangsalai Manipur da di nang saktuda phangdaw leijre aduna adagi mayang nupi amane chance phangadi purakna pata horo James makha samjele adune phanabu chanani ne kuchune kumene ahumdo pulap no e nokpadu tapna phatharaga ngambada amau sanjita onsinduna bisumga khara suklaga ngarang harakpa yadro ngasi chatawraga khudak ta hairese ngarang nungdang da hairakpani somda loishin bane kaidobane thingaba ayuk anta hairagena adum hairaktrabani ahumdo wari ngayak tawraba matung chak puna chaminare chak chama toklaga sanjit ki imungna sanjit bo airport phau thinbado makoi ani su yauri ani du halakpui lambida leina gi call lai ngambasu call do adum phat pai khatli thoi sana thoi oirapoi ningduna kaurakpani leina na ngamba yamna ga khangna ba saduna leina naina manabido yumda lehore ai thaba ma thorai leina so hanana ngamba bo khangnaraba tinarabagum o da ngamba aikhoi thoina ngarang wa ma hairi kamai tobano ngamba ngaklap hangi koi matang no haise amadu so mamanabi ge matha sabado ngambaga ariba wari ama sanaraki matagum nupi ma chimba khutpage wahama ngarang mana palakpa o ai mangonda saudana ba wari sage adoidi kem khalurano mana wakhalana khanbaini kaishu thoina luba natida hoi ado horen thoido phone amda holo ko engonda hoi ta holake thammage tudi phone thamkhibaga ngamba hoi mayum yorami security na gate hangdokduna manungda thaujilaga sumangda gari do khamnamlaga imungda jangaktuna mayai ka da thariba sofa da phami James masando sofa da pulap nga thaduna kainom da thaksidana leromo ai loruge ngamba do hogatuna kitchen lomda jangla e sana thoido memcha hoina chak ising thongbudu yaudana leirami ngamba do memcha de yingduna ne thaknabani da sembiro aduga mayai ka da pubiro hoi ngamba muk thoraktuna sofa da phami ani do wala ngangna de magi phone do puthokna duna kanna metli sana thoido sangom glass ani tray da haptuna puthorai aduga mangda leiriba table do da thammi ani do phat yengkhala e sana thoi sangom do thanamlaga chatke tawbada ngambana ngaikho kainom da yauge sana thoido mamai do muk leiselakduna lebi khumbadi khumlakde team so kari haiduna khana yengkhala e ngarang phone torokpado aigi ex ne haidi hana nang jendri ngai dane koinaramba aise nupi thidore kainarase haige tawbane tanja ma chajadana leiraba ado ai athubada hairani nanglana khano James ti khangprek pukhangi kontharaga phamlambado chaptingna phamaga mamit laukthokduna ngambade yengi aduga sana thoida muk onkhatuna yengkhala e sana thoisho angakpa sakpham amada tingak ngambade yenga e ngambadi ahongba leite sakphamdo sangomdo lawduna tha e sana thoido monli taplapna hana khangnarambodo adum khangnabiyo kaishu kaidi ai kemta haijaroi ngamba sangom glass do machinege phat thangtharaga kadhai deino da aide nang adum lohongla doni atopaga yingba pokte hujkanse koina baduga adum lohongbiyo aide wangang baga loiba nangde ngambana phatta chillaga kai deino da aina koiriba mayamsega loina hongladi aidi tara kulak hongani aduna nangam tangoina hongaga dosi sana thoido kari khallabanu khangde tanlamale kari sakumamdana jangkri kitchenda ngambana James ta yengakpada James to mangonda maya karaga yengduna leirami kaino nayaga kakhayengaduna amuk to udriba isana natene kaino hujik nang ngang mayam duba asing ngang tani kaino
Nupidi asing mangambasi yam haraujay habani. Yam pamin haidayne. As! Luridana! Oiroroi haibay moongda makut na mangkok to pairaga nageta pat hai. James ki matawduda ngambana mga kado inlaga. Karino na ba? Nate, karamba ex no nang naujay hai diba? Silvado, ngarang phone tawagpada mga Wari sana layrami. Adudi lana khanda na ba na sangdokpani. Eh, nang haujay gido sangdoira, ha? Ihari na ba? Nang gido usitaba may oksilay. Oh, haidjararoi, nang thokpa tawroi bo. Adu nangbu asingang se nungshirabo. Handakdi khangningna phamlamba maonggado hongduna ngambada masa pulap onsinduna hanglai. Ngambasu nukmi ga tawduna aina nupi mayam ama koirakpada mangonda faulba phalse amukta faudri. Inaktagi lapthoktana thamningba pokpugumsu tawi. Aduga manga wari sarasu adum sananingum tawi. Adomadi ai silbaga jendo hekta tawba. James to haung hekta nokthorei aduga Jimbu jendi haididi nang nangangba dabirido naraibagdo farabani bo. Asi haiduna nokpadu leplaga sangomdu lawduna amuktada pulap thakdoi. Ngambadi mga kadu nom-nomduna wakal khalli. Numit mangani suri sanathoy machin mokwana yumduda layba. Ningthouja manigadi yumda pakna layte. Nong nini thabak lepubagi nong nganbaga breakfast chaba loibaga mafi hongduna hekta chatki. Aduga numit taraga yumda hanjilakba. Ngambadi sanathoybu wari sananaba kannadi hotnabani. Adubu phangjade. Mana naksinabagi tanja amata pide. Mapana thabaki kayke haibada thoina na changde. Mani hoyga punna breakfast sambuso nongmuta yaude pung 8 daga hogalaga thorakani. Sanathoy makhoi anina wang khara ngangnaba hairadi leinada phone tawramdaida khara khak ngangnei. Aduna taba matamdadi Sanathoy masak phawba pakna uge phangdi. Ngambadi prok chakpa matangso yawrini. Sanathoy na ngambaga naksinadraso paridi ngambaga yam chanakre. Karisu koinadana loinakre. Sunday numitni. Mani hoy su ngasidi thabakdo chaga toklaga chatni haibadai ayuki chakdo punna chase haiduna punna chai. Ngambasu yawi ngasidi. Mani na chak chana wari haurai. Parigine admission ga loina tawrabani. Hostel giso phiga do loina clear tawkrabani. Hayengdagine school kaba yarani. Parisu harauna hangi. Mama, yai phaboina tamba school duna natro aina tamdoise. Mani yai phaboina tamba dudani. Ado hostel dudi Thursday numitagi oina changoko. Yumda matam khara nungaina leithokho. Ahoy, paridi haraujabada loikre. Nokfet monda amada tawkre. Ningthoina Sanathoyda amuk onsinduna. Ado bema nangdi kari tawningba. Manisu yawshilai. Ai shuhange khalibani. Thabak kachinbasida matam iphang-phangda leire. Hairo ichagisu apamado hairo. Ngambasu Sanathoyda yenglai. Khumakkadawriba paukumdo maso langtaknaba poklakpadawna. Sanathoysho ngaihak tumin mamaydo nonthaduna pokhamduda yengduna lei. Khumallaktrabaduda Ningthoina amuk hanjinna hanglai. Hairone ichagisu apamado hairo. Sanathoydo mamaydo tapna nonkhatuna Ningthoida yengai. Mama ai hayo ai lairik oina damjage. Manido Sanathoyda mamonokduna yengai. Ningthoiso nokfet tawrai. Nokmi nungshina hanglai. Ichabu class kya phokdam lage. 12 loire. Mani na chariba katu leptuna. Kai college tatamge hairino ne Ichathoybi bo. DM doina tamningi baba. Ngambadu maraktuda phari yapsalai. GP doina tamudana. Sanathoydo mamai nonthakre. Khajai anidu ngangsilakle. Ningthoina adu ubaduda. DM doina tamjarasanuda. Masana su pamjabasai asina su phare. Adu ichade science ta tawgadra natraga arts ta tawgadro. Arts ta tawge. Bhare ibunga nanga chalagane hayengdo admission do khara tawminauro. Section day haubo hauramani. Ngamba Sanathoydo onsinduna. Nang document do hana tanthuktradi yaroi.
Hayang adum tanthose. Aduga admission du tawna Hoi. Matamgi numitni pung 8 tarakpa dwaida ngambadu makhada prap kumtharai. Aduga direct kitchen da changai. Memchaga sakhigadu chak thongduna leirami. Ine, Sanathoi kai lekre, kada su lehaude. Ibungo machado school chatpagi loisal haubanine. O. Ngambadu parigi kawai batuta lae. Sanathoina parigi khongu mari ki tuna leirami. Pani du ngamba ubada. Ibai, tu, ahan mangagtane. Naigi inina leibiriba. Aduga aidi banda sa chatoiningo. Sanathoido mamay onthoktuna yenglai. Ngambana thongjalda leptuna leirambaduda phat ama onsilaktuna bag tu lauraga parida yansinbi. Ngamba parida yengduna michiga phat khachinduna. Yam thina phajare ngasidi ekhoi parise. Hero bu maline. Samgase kanana hadbiruno yam thina phajayeba. Ekhoi chichana haliningo hero manaba. Asi haiduna makhutna masamgadu amuk mawong kaidana ba haiduna nalaga noi. Ngambadu Sanathoida yengduna. Nang angang loisinbadu loiraga adum loisiloko. Chakto hotel adum charase. Natradi horen amuk thengniba. Sanathoishu hoi haibagom mangagdunomi. Ngambasu parida yengduna nokphai tawsilamlaga magi kada karaklami.